Welcome back mayam lab se tharingida khudung chadaba problem ama thokre thoi jatem nate aigi online dagi pot ama kakpani adugi phone tokchalakpo adudagi lab thabji ngatang lepkibane mayam sigi dam ngakpigani ado hujik mayamna channel sida apen pen da kari kari hangbiningba laitaragasu question hangbiro ai dum khumnaba sem sajarage adu mayam mi ji kitang yamakanda list se lauthokuna phayena ngatang ngaibane ado mayam go ine introduction ngak tongnaji ana thamge adu mayam na kai kai hangingba laitarasu adum haibiro ai khumjenaba tawjarage koi subscriber di 25 ki laye duga live thadokpo matamna yengide only subnagi mi 20 phadi mi hujik tu ye adumana lay subscriber lising kun manga do kai kai da satkragi na ai hanginge duga mayam gi damak aina pungning thogat na bagi damakta lucky do ma sinjane do register du mayam je saruk chalo ya hanninge do saruk kamai to gonong de saruk ya ningdri ra kari toino khangre mi cham phana live stream je saruk ya de mi kun de shure hi da prabil hi Thoi Sharma welcome back ai na hujik serial sembade sum hujik poki oina mi chamaga yankhai nipan yore hujik poki oina lucky do sida yawgdaba list sembade ado ming jidi lauthokan mayam je kano tawroi koi khangowdabana ayam boyani ado ai request amta tawjage mayam je khangnaba live stream je share amta tawbiyo chak charabo na hangbire chak chajadri ai chak chajadri mayam comment pisan biro ahanba live thing je kai matangi no na hangbire live je tha na ba sem saba ai tare ada kano da tripod ta khoi gi camera stand like du dai da camera je fit tawone adu tawum matam da khara minute 20 muk delay tawgre masi gi da ma ngakpi gani hi Jamuna Rajkumar hi Thoibi kun kaino kunu mayum hi ai chak chaba hangakpa yawi chak chajadri mayam kaino tawbiyo live je share tawbiyo mayam da juloi khanganinge mayam gi list lauthokan horen aigi ju na live tharinge do itadi aina yengaga aigi yawbra na hangbano aduda khumba nangi natragadi nangoi aduna live se mayam ju aigi friend supporter kangu share tawbiyo aije inau tombi waikhom na hangbirai je ibung se kai lamdagi non hange aije mayang phal sabung company makha lekai dagi ne smartphone share tawbiga thank you aije mayang phan sabung company makha lekai dagi amuka na haijege sidagi ne ai aigi family background mayamda dum share tawake aige sinau ahum poe nupa ngatane aina ahan oi aduga aigi khada inaupa ani lei amana college kari amana hantak 12 dum 11 12 ki college ke moi admission taw ya da mina si da mingdi changre aduga kabadi hawdri mayamna hangbini ma wahang legadi hangbiro ai dum khumjarage adu makha tabadi lucky draw se pung kya da tawino na haibire Anjali Tiam ai mayamna khangdabam yawre amta sengtokjage lucky draw se ngasi tawgadaba natte lucky draw se ꯆꯠꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥ ꯑꯣꯛꯇꯣꯕꯔ ꯊꯥꯁꯦ ꯁꯤꯒꯤ ꯂꯥꯁ ꯋꯤꯛ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯋꯤꯛ ꯁꯤ ꯐꯥꯎꯕꯗ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁꯇꯣ ꯈꯣꯝꯒꯠꯂꯒ ꯅꯕꯦꯝꯕꯔꯒꯤ ꯐꯥꯔꯁ ꯋꯤꯛ ꯅꯠꯇ꯭ꯔꯒꯅ
second week ta lucky draw se pangthokadabane masi lucky draw tawgadaba nate masi thajariba live sidi lucky draw duda yawnabagi dabakta participate tawboda enter tawraba ming comment pibirakba aduga subscriber ju oibasing khangkatlaga list to semto thamjare hौजिफाउगी ओइना अदुगी लिस्ट तो मयामदा लाउथोक्सबगी दमकता थाबा लाइमने आई मतांगसिदा मयामगी सममनबदु क्लियर ओइरमनी ना खंजै अदुगा कम्युनिटी कई थाबा मतमदा अइना फजना थमजगिबजे फजना हंगा फजना आंसर पिनबगी मतमजे मी मैम यामनी ना खुदोंग चादु लेते लाइव थारिङै दो इतादी अइना मयामना हंगपदो सत सत अदुम थादोगा हाइनबदो नंगे अदो मयाम हुजिक चैनल जिके मरमदा दुगा अइंगोंदा हंगबिनिंगो क्वेश्चन जे लैत्रगदी आई लिस्टिंग जे माय सीरियल नंबर दुगा लाउथोक्सर यारबना नत्रगना मयामगा इंटरेक्शन ngahak tawgi haragadi ai ngatang ngaijage mayam comment pisan biro live stream je mayam dadi sab adagi yengba nuai tabai laibra ingon dadi hauti tuki oina dikasu tawde inau tombi wai khom lauthokpiro babina sek lauthokpiro hoi lauthokchara mayam isa isa gi serial number do khangjan biro haurase na hai sandia hai hoi hauraje ai sidaida list se samaina semaga thame mayam du ulakke list se yame phanam serial da aina dum seme serial ji hujik pokki oina lairije 150 laire 150 sida isa isa gi serial number ning lauthokpada yaw de do haibiro first serial number 1 hai tare serial number 1 da laije Miss Samila arjuna magi serial number se 1 oye aduga serial number 2 da Nimai Usam haiba bisu kami nyam pirakpani channel sida ai adum masak khangjai aduga serial number 3 da Tangabam Amarjit serial number 3 da lai aduga serial number 4 da Nando Thaudam harijna serial number 4 da lai aduga serial number 5 da Janeso Thoksom harijna serial number 5 da lai isa isa gi serial na je hayeng lucky draw to kanda egumba fau ta di call ke tawraga dum haijarake serial number 6 da pe angom mana thabi rei sina serial number 6 ado ming oina lai tabju dum yar ko senior gi oina dum comment pisala pa yaw du dum pa jarake serial number 7 da Raju Laishram aduga serial number 8 da Angau Wi Ngathem aduga serial number 9 da Thoithoiba Ningthaujam harije hauge no udraba mino mana mayamda tahalibo wari dugi writer ni mamasadu lucky draw sida hapsen jare magisu chawba wari sina mai pakpagi monda ainaju aigi site ki thoithoibada ju credit pijari aduga mayamna ju thoithoiba bu nuksibu makha taba wari keke mem irekpa ngambo isino na hajage adu aina lauthokpati yam thumalagadi thumallena dum haibiro duga serial number 10 da Manau Thongnau Jamana lai duga serial number 11 da Chawba Khuman serial number 12 da Bimola Naurem aduga serial number 13 da Yumnam Gangarani haibase aigi akoigi channel sigi yam support tawbiba ke makhangni ma je adum comment adum pire support adum tawbide masigi damta du masi live stream gi kudong sabalaga hagat sabo phongtok chari aduga serial number 14 da laije cd mi maming oina lakre kaino oina la e Manipur films ana la e magi maming do channel oina laije jani sina serial number 14 oye mayam atopa ju khangnaba live che share kaga tawbiyo Facebook ta aduga serial number 15 da Onita Loitongbam serial number 15 Onita gi serial number 15 lai duga serial number 16 da CD pababu ikai jaba mi maming ni haijage serial number 16 judi samai hai yaimara laisna na hai Manipur story collection na
ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗ ꯊꯥꯒꯠꯄ ꯋꯥꯔꯤꯗꯨꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤꯕ ꯃꯥꯜꯂꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯌꯥꯏꯃꯗꯟ ꯂꯩꯁꯅꯥꯅ ꯂꯩꯌꯦ ꯑꯗꯨꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 16 ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 17ꯗ ꯁꯉꯥꯕꯝ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 16 ꯃꯊꯪ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 18ꯗ ꯕꯤꯕꯦꯛ ꯋꯥꯡ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 19ꯗ ꯔꯤꯌꯥ ꯂꯣꯡꯖꯝ ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯤꯟꯅꯔꯅꯤ ꯃꯥꯁꯨ ꯑꯩ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯔꯤꯁꯥꯠ ꯑꯣꯏꯅ ꯄꯤꯖꯩ ꯄ꯭ꯔꯤꯁꯥꯠꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯅꯤꯡꯗ ꯂꯩꯔꯤꯁꯤꯒꯤ ꯁꯤꯗ ꯈꯦꯠꯂꯤꯁꯤꯒꯤ ꯂꯣꯒꯣꯗꯤ ꯄ꯭ꯔꯤꯟ ꯇꯧꯔꯒ ꯏꯁꯥꯅ ꯆꯠꯂꯒ ꯃꯐꯝ ꯑꯃꯗ ꯀꯧꯔꯒ ꯑꯗꯨꯝ ꯈꯨꯠꯁꯤꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯋꯤꯟꯅꯔꯗꯨꯅꯤ ꯔꯤꯌꯥ ꯂꯣꯡꯖꯝ ꯍꯥꯏꯁꯦ ꯕꯦꯕꯤ ꯅꯤꯉꯣꯝꯕꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯤꯅꯠ 12 23 ꯁꯤꯒꯤ ꯆꯥꯡ ꯍꯧꯖꯤꯜꯂꯝꯃꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 20ꯗ ꯄꯇꯤꯃꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯩ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 21ꯗ ꯁꯨꯁꯤꯜ ꯑꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 22ꯗ ꯅꯤꯔꯃꯂꯥ ꯊꯣꯉꯥꯝ ꯑꯩꯅ ꯂꯥꯎꯖꯔꯤꯁꯦ ꯃꯌꯥꯝ ꯊꯨꯝꯍꯜꯂꯤ ꯊꯨꯝꯍꯟꯗꯦ ꯑꯗꯣ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯨꯝꯍꯜꯂꯒꯗꯤ ꯇꯞꯊꯖꯔꯛꯀꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯌꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 20ꯗ ꯅꯦꯄꯣꯂꯤꯌꯥꯟ ꯃꯣꯡꯁꯥ ꯇꯥꯕꯝ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 23ꯗ ꯂꯩꯔꯦ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 24ꯗ ꯁꯆꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅꯤ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤꯅꯤ ꯃꯥꯁꯦ ꯌꯥꯝ ꯀꯃꯦꯟ ꯀꯩꯀꯩ ꯑꯗꯨꯝ ꯐꯖ ꯄꯤꯔꯛꯄ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯁꯇꯔ ꯑꯃꯈꯛꯅꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯁꯆꯤꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ 25 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 25ꯗ KS ꯔꯦꯅꯨꯀꯥ ꯍꯥꯏꯔꯤꯁꯤꯅ 25ꯇ ꯂꯩ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 26ꯇ ꯁꯟꯖꯤꯞ ꯅꯥꯎꯔꯦꯝ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 26 ꯂꯩ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 27ꯗ ꯏꯕꯦꯃꯜ ꯃꯩꯇ꯭ꯔꯝꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗ ꯂꯩ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯇꯞꯅ ꯇꯥꯏꯌꯦꯅ ꯍꯥꯏꯔꯦ ꯑꯩ ꯀꯩꯅꯣꯁꯦ ꯂꯩꯈꯠꯆꯒꯦ ꯐꯨꯜ ꯂꯩꯈꯠꯆꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔ ꯊꯥꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯕꯤꯀ꯭ꯔꯝ ꯍꯩꯁꯅꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯃꯈꯛꯅꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯥꯕ ꯚꯣꯂꯨꯝꯁꯦ ꯈꯤꯇꯪ ꯍꯧꯔꯛꯑꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯂꯩꯈꯠꯆꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯚꯣꯂꯨꯝ ꯇꯞꯄꯦꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯗꯨꯝ ꯍꯧꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯃꯦꯟ ꯑꯝꯇ ꯄꯤꯁꯟꯕꯤꯔꯣ ꯚꯣꯂꯨꯝꯁꯦ ꯑꯗꯨꯝ ꯂꯩꯈꯠꯆꯈ꯭ꯔꯕꯅꯤ ꯍꯧꯏ ꯍꯧꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯍꯣꯏ ꯈꯔ ꯍꯧꯔꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯖꯝ ꯃꯧꯁꯨꯃꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 28ꯗ ꯑꯦꯔꯤꯅꯥ ꯊꯧꯅꯥꯎꯖꯝ ꯅꯣꯔꯃꯦꯜ ꯚꯣꯏꯁ ꯑꯣꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯁ ꯆꯅꯨ ꯗꯤꯁꯂꯥꯏꯛ ꯇꯧꯗꯦ ꯒꯣꯗꯥꯄ꯭ꯔꯕꯤꯜ ꯋꯥꯔꯤꯗꯤ ꯇꯥꯗꯦ ꯃꯇꯝ ꯂꯩꯇꯕꯗꯒꯤ ꯌꯥꯏ ꯑꯗꯨ ꯍꯥꯟꯅ ꯔꯣꯁ ꯆꯅꯨꯁꯦ ꯆꯦꯅꯦꯜꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦ ꯑꯩ ꯃꯁꯛ ꯑꯗꯨꯝ ꯃꯨꯟꯅ ꯈꯪꯖꯩ ꯍꯣꯏ ꯁꯪꯉꯀꯥꯟꯗ ꯇꯥꯕꯤꯌꯣꯅ ꯍꯥꯏꯌꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯅꯗꯤ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯂꯥꯞꯊꯣꯛꯆꯕꯅꯤ ꯑꯗꯣ ꯈꯤꯇꯪ ꯅꯛꯁꯟꯕꯤꯌꯣꯅ ꯍꯥꯏ ꯅꯛꯁꯜꯂꯒꯦ ꯈꯔ ꯅꯛꯁꯟꯖꯔꯕꯅꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 29ꯗ ꯍꯩꯁꯅꯥꯝ ꯁꯨꯔꯟ ꯀꯨꯃꯥꯔ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯊꯣꯏ ꯁꯔꯃꯅ ꯗꯥ ꯄ꯭ꯔꯕꯤꯜ ꯑꯩ ꯈꯪꯖꯩ ꯃꯊꯪꯗ ꯐꯖꯅ ꯇꯥꯏꯌꯦ ꯕ꯭ꯔꯣ ꯑꯗꯨꯅ ꯐꯔꯦ ꯑꯣ ꯐꯔꯦ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 29 ꯌꯧꯈ꯭ꯔꯦ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 30ꯗ ꯒꯣꯟꯃꯩ ꯀꯕꯨꯏ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕر 30 ꯑꯣꯏꯔꯦ ꯏꯁꯥꯒꯤ ꯁꯦꯔꯤꯌꯦꯜꯗꯣ ꯏꯁꯟꯕꯤꯌꯣ ꯁꯨꯝ ꯂꯥꯎꯊꯣꯔꯛꯄꯗ ꯑꯗꯣ ꯌꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟ ꯋꯥꯔꯤ ꯊꯥꯒꯠꯂꯤꯗꯨꯗ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯌꯥꯎꯅꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯏꯟꯇꯔ ꯇꯧꯕꯤꯔꯣꯅ ꯊꯝꯖꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕर 31ꯗ ꯁꯥꯟꯇꯕꯂꯥ ꯂꯩꯃ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕर 31 ꯑꯣꯏꯌꯦ ꯑꯩ ꯃꯌꯥꯝ ꯄꯥꯏꯔꯒ ꯂꯥꯎꯊꯣꯛꯄꯁꯦ ꯋꯥꯏ ꯑꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯇꯥꯕ ꯌꯥꯝꯅ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ ꯇꯥꯏꯌꯦ ꯌꯥꯔꯦ
ꯃꯈꯥꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 32 ꯗ ꯂꯩꯖꯦ ꯂꯥꯏꯁꯝ ꯑꯕꯦ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 32 ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 33 ꯗ ꯊꯧꯁꯣꯝ ꯒꯧꯇꯝ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 33 ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 34 ꯗ MD ꯁꯜꯃꯥꯟ ꯈꯥꯟ ꯍꯥꯏꯔꯤꯁꯦ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯑꯗꯣ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ 25Kꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯁꯦ 25Kꯁꯤꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯑꯩꯅ ꯊꯥꯔꯒ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤꯗ ꯃꯤ 28ꯗꯒꯤ ꯍꯦꯟꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯤꯗ ꯁꯔꯨꯛ ꯌꯥꯗꯦ ꯁꯤ ꯑꯗꯨꯅ ꯑꯇꯩ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯃꯤ 100ꯐꯥꯎ ꯐꯥꯗꯕꯤꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯌꯦꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ 25Kꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 35ꯇ ꯂꯩꯔꯤꯁꯦ ꯁꯅꯥꯊꯣꯏ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯍꯥꯏ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 36ꯇ ꯁꯂꯥꯝ ꯖꯌꯆꯅꯨ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 37ꯗ ꯊꯣꯏꯕꯤꯅ ꯂꯩ ꯁꯟꯙ꯭ꯌꯥ ꯑꯍꯩꯕꯝꯅ ꯍꯥꯏ ꯍꯣꯔꯔ ꯏꯁꯇꯣꯔꯤ ꯈꯔ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏ ꯍꯣꯏ ꯑꯩ ꯍꯣꯔꯔ ꯏꯁꯇꯣꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯑꯗꯣ ꯔꯥꯏꯇꯔꯅ ꯏꯔꯒ ꯄꯤꯁꯜꯂꯛꯇ꯭ꯔꯒꯗꯤ ꯍꯣꯔꯔ ꯏꯁꯇꯣꯔꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯅꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯖꯗꯦ ꯑꯗꯨꯅ ꯊꯥꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯖꯒꯦ ꯑꯗꯨꯅ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯩ ꯃꯌꯥꯝꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯣꯏꯗꯅꯕꯤ ꯇꯧꯖꯒꯦ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 38ꯇ ꯂꯩꯇꯥꯟꯊꯦꯝ ꯁꯤꯂꯩꯕꯤ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯄꯥꯁꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯦ ꯌꯥꯝ ꯀꯨꯏꯃꯜꯂꯒꯁꯨ ꯌꯦꯡꯅꯤꯡꯉꯛꯇꯕ ꯋꯥꯕ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯈꯪꯖꯩ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯅꯤꯡꯊꯧꯖꯝ ꯃꯧꯁꯨꯃꯤ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯀꯩꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯔꯤ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯆꯞ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯋꯥꯔꯤ ꯂꯩ ꯍꯥꯏꯗꯣ ꯅꯤꯡꯊꯧꯖꯝ ꯃꯧꯁꯨꯃꯤ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯣ ꯔꯣꯁ ꯆꯅꯨ ꯑꯩ ꯁꯟꯗꯦ ꯈꯛꯇ ꯇꯥꯔꯦ ꯋꯥꯔꯤꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯁꯟꯗꯦ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯥꯕꯤꯔꯤꯗꯣ ꯌꯥꯝ ꯐꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 39ꯗ ꯁꯅꯥꯊꯣꯏ ꯁꯥꯐꯝ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯕꯤꯛ ꯐꯦꯟꯅꯤ ꯍꯥꯏꯔꯤꯕ ꯁꯤꯛꯁꯇꯔꯁꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯑꯕꯨꯡ ꯃꯉꯥꯡ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 25K ꯂꯩꯖꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 41ꯗ ꯏꯕꯣꯝꯆꯥ ꯆꯅꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 42ꯗ ꯑꯁꯦꯝ ꯔꯣꯖꯤ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 43ꯗ ꯇꯨꯜꯖꯤꯠ ꯍꯩꯀ꯭ꯔꯨꯖꯝ ꯍꯥꯏꯔꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 43ꯗ ꯂꯩ ꯂꯥꯏꯚ ꯊꯥꯕꯗꯤ ꯃꯤꯅꯠ 20 ꯌꯧꯔꯛꯇꯣꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯚ꯭ꯌꯨ ꯌꯦꯡꯉꯤꯁꯦ ꯃꯤ 37ꯗꯒꯤ ꯌꯦꯡꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ 25 ꯂꯩꯕ ꯑꯗꯨꯒ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯥꯔꯒꯅ ꯃꯤ 100ꯐꯥꯎ ꯌꯦꯡꯕꯤꯗꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯏꯚꯁꯤꯁꯨ ꯂꯤꯁ ꯂꯥꯎꯊꯣꯛꯄꯅꯤꯅ ꯈꯪꯅꯕ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯑꯕꯨꯡ ꯃꯉꯥꯡ ꯕ꯭ꯔꯣꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯆꯍꯤꯁꯦ ꯑꯩ 26 ꯁꯨꯖꯔꯦ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 44 ꯗꯥꯊꯣꯏꯅ ꯍꯥꯡꯕꯅꯤ ꯁꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 44 ꯂꯩ ꯏꯁꯥꯒꯤ ꯂꯤꯁꯇꯣ ꯍꯌꯦꯡ ꯈꯪꯅꯕ ꯏꯁꯟꯕꯤꯌꯨ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 45ꯇ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕر 44ꯗꯅ ꯗꯥꯊꯣꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 46ꯁꯤꯗꯗꯤ ꯃꯤ ꯃꯃꯤꯡ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯦ ꯁꯤꯗꯗꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯋꯥꯔꯜ ꯑꯅ ꯂꯥꯛꯑꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯕ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 47ꯗ ꯄ꯭ꯔꯤꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯃꯌꯥꯝꯗ ꯇꯣꯏꯅ ꯊꯥꯗꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯑꯩꯁꯦ ꯁꯛꯀ ꯀꯣꯟꯅꯅ ꯈꯪꯕꯁꯦ ꯃꯤ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯃꯤ 100 ꯐꯥꯅ ꯌꯥꯎꯔꯝꯃꯣꯏ ꯑꯩ ꯁꯛꯁꯦ ꯃꯌꯥꯝꯗ ꯎꯠꯄꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯛꯁꯦ ꯐꯖꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝꯗ ꯎꯠꯄꯁꯦ ꯃꯤꯃꯥꯡꯗ ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯛꯁꯦ ꯎꯠꯂꯒ ꯍꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯏꯁꯥꯗ ꯀꯩꯅꯣꯝ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯨꯝꯅ ꯂꯩꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ
ꯈꯣꯟꯖꯦꯜ ꯚꯣꯏꯁ ꯊꯥꯗꯣꯛꯄꯁꯤꯗ ꯁꯤꯗꯗꯨꯒꯤꯗ ꯇꯧꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯃꯍꯨꯠꯇ ꯅꯪꯅ ꯇꯧꯔꯤꯗꯨ ꯇꯥꯅꯤꯡꯗꯦꯕ ꯗꯤꯁꯂꯥꯏꯛꯄꯨ ꯍꯥꯟꯅ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯗꯤꯁꯂꯥꯏꯛꯄꯨ ꯍꯥꯟꯅ ꯅꯝꯁꯤꯟꯕꯤꯔꯛꯑꯦ ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯖꯒꯦ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯧꯕꯤꯅꯨ ꯃꯤꯈꯩꯁꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯅꯥꯊꯣꯏ ꯊꯧꯗꯥꯝ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯑꯗ ꯑꯕꯨꯡ ꯃꯉꯥꯡ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯌꯥꯎꯕꯤꯌꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯌꯥꯎꯕꯒꯤ ꯅꯤꯌꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯗꯣ ꯋꯥꯔꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯀꯃꯦꯟ ꯄꯤꯔꯛ ꯇꯥꯔꯁꯨ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯗ ꯍꯥꯞꯆꯔꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 47ꯗ ꯄ꯭ꯔꯤꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯦꯔꯤꯌꯦꯜ ꯑꯩꯈꯣꯏ ꯃꯤꯡꯁꯦ ꯃꯌꯥꯝ ꯌꯥꯝꯃꯛꯄꯅꯤꯅ ꯍꯟꯖꯤꯟꯕ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯣ ꯍꯟꯖꯤꯟꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯍꯧꯒꯦ ꯕꯣꯏꯀꯥ ꯊꯣꯉꯥꯝ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯃꯈꯛꯅꯤ ꯃꯥꯅꯁꯨ ꯋꯥꯔꯤ ꯌꯥꯝ ꯐꯖꯩꯑꯅ ꯄꯤꯕꯤꯔꯛꯏ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯄ꯭ꯔꯕꯤꯟ ꯆꯥꯛ ꯆꯥꯔꯕꯅ ꯍꯪꯖꯔꯦ ꯑꯁ ꯔꯣꯖꯤꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯂꯣꯇ꯭ꯔꯤꯒꯤ ꯇꯧꯒꯗꯕꯒꯤ ꯂꯤꯁꯇꯣ ꯂꯥꯎꯊꯣꯛꯏ ꯍꯧꯖꯤꯛ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 48ꯇ ꯊꯣꯏꯊꯣꯏꯑꯅ ꯂꯩꯌꯦ ꯃꯔꯛꯇꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯂꯤꯁ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯃꯤꯡ ꯍꯟꯖꯤꯜꯂꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯕꯦꯊꯣꯏꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯕꯦꯊꯣꯏꯒꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯤꯌꯥꯔ ꯇꯧꯔꯝꯒꯦ ꯑꯕꯦꯊꯣꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯟꯗꯔ ꯈꯨꯃꯟ ꯍꯥꯏꯗꯨꯅ ꯏꯕꯅꯤ ꯃꯥꯁꯦ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯏꯁꯇꯣꯔꯤ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯄꯦꯖꯇꯨꯗ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯏꯔꯒ ꯊꯥꯒꯠꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯗꯣ ꯍꯟꯇꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯤꯛꯁ ꯏꯁꯇꯣꯔꯤꯅ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯅꯧꯕ ꯑꯃ ꯎꯕ ꯐꯪꯖꯩ ꯍꯥꯏꯁꯤꯗ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯕꯦꯊꯣꯏꯁꯦ ꯃꯥꯅ ꯏꯕꯅꯦꯅ ꯇꯧꯔꯒ ꯃꯣꯏ ꯄꯤꯛꯆꯔ ꯁꯦꯝꯃꯒ ꯊꯥꯒꯠꯂꯝꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯨꯟꯗꯔ ꯈꯨꯃꯟꯁꯤꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯁꯣꯜꯕ ꯇꯧꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯧꯔꯀꯥꯟꯗ ꯍꯟꯗꯛꯇ ꯋꯥ ꯂꯣꯏꯁꯟꯅꯈꯤꯕꯗ ꯉꯥꯏꯔꯤ ꯑꯕꯦꯊꯣꯏꯁꯦ ꯃꯤꯒꯤ ꯋꯥꯔꯤꯗꯣ ꯃꯥꯅ ꯀꯣꯄꯤ ꯇꯧꯔꯒ ꯃꯥꯅ ꯏꯕꯅꯦꯅ ꯇꯧꯔꯝꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 49ꯗ ꯊꯥꯗꯣꯏ ꯅꯥꯎꯔꯦꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 50ꯗ ꯇꯥꯎꯔꯦꯝ ꯑꯟꯖꯂꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 51ꯗꯅ ꯁꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯉꯥꯡꯕꯁꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯕꯣꯔꯤꯡ ꯆꯨꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯔꯒ ꯂꯥꯎꯁꯨ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯗ ꯀꯩꯗ ꯍꯪꯕꯤꯅꯤꯡꯕꯁꯨ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 50ꯗ ꯁꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 51 ꯍꯥꯏꯒꯗꯝ ꯁꯣꯏꯔꯦ ꯁꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 52ꯗ ꯌꯥꯝꯕꯦꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 53ꯗ ꯃꯉꯥꯡ ꯂꯩꯃ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯑꯃꯈꯛꯅꯤ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 54 ꯔꯣꯃꯥ ꯗꯦꯕꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 55 ꯁꯨꯔꯖ ꯈꯥꯔꯤꯕꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 56ꯗ ꯃꯂꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 57ꯗ ꯅꯔꯦꯁ ꯊꯧꯗꯥꯝ ꯑꯩꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯈꯛꯅꯤ ꯃꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 57 ꯅꯔꯦꯁ ꯅꯪ ꯄ꯭ꯔꯥꯏꯖ ꯑꯃ ꯐꯪꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯐꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯍꯧꯔꯣꯅ ꯊꯝꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 57 ꯅꯔꯦꯁ ꯊꯧꯗꯥꯝ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 58ꯇ ꯍꯦꯃꯟꯇ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 59ꯗ ꯗꯌꯥꯅꯥ ꯍꯩꯀ꯭ꯔꯨꯖꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 60ꯗ ꯄ꯭ꯔꯇꯤꯃꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 61ꯗ ꯃꯣꯇꯤꯂꯥꯜ ꯆꯤꯡꯈꯥꯝ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 62ꯗ ꯁꯖꯤꯗꯥ ꯁꯥꯍꯥꯅꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 63ꯗ ꯁꯂꯥꯝ ꯃꯍꯦꯁ ꯀꯨꯃꯥꯔ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 64ꯗ ꯕꯕꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯂꯤꯁꯁꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 64ꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯦꯞꯆꯈꯤꯒꯦ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯃꯇꯦꯛ ꯑꯃ ꯂꯧꯖꯒꯦ ꯁꯨꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯂꯤꯁ ꯂꯥꯎꯊꯣꯛꯄꯁꯤꯁꯨ ꯋꯥꯏ ꯏꯁꯥꯗ ꯃꯌꯥꯝ ꯀꯩꯀꯩ ꯍꯪꯕꯤꯅꯤꯡꯕ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯇꯧꯈ꯭ꯔꯦ ꯍꯟꯗꯛꯀ ꯇꯧꯗꯣꯏꯁꯤꯅ ꯑꯅꯤꯁꯨꯕ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨꯅ
ꯑꯍꯥꯟꯕ ꯆꯦꯅꯦꯜꯁꯤ ꯍꯧꯗꯣꯔꯛꯄꯒꯤꯗ ꯇꯧꯈꯤꯕꯅꯦ ꯕꯦꯕꯤ ꯅꯤꯉꯣꯝꯕꯝ ꯑꯩꯒꯤ ꯍꯥꯞꯄ ꯀꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯗ ꯍꯣꯏ ꯌꯦꯡꯕꯤꯌꯨ ꯃꯈꯥꯗ ꯑꯩ ꯃꯤ ꯂꯥꯎꯊꯣꯔꯛꯇꯣꯏꯁꯦ ꯃꯤ 200 ꯃꯌꯥꯗꯅꯤ ꯂꯥꯎꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯩꯗ ꯌꯥꯎꯏ ꯌꯥꯎꯗꯦꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯕꯨꯡꯅ ꯍꯪꯉꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯄ꯭ꯔꯥꯏꯖꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩ ꯂꯥꯎꯊꯣꯛꯆꯈꯤꯔꯣꯏ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯈꯤꯒꯦ ꯃꯁꯤ ꯋꯥꯔꯧꯕꯤꯔꯣꯏ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥꯏꯈꯣꯝ ꯏꯕꯨꯡꯁꯦ ꯀꯩ ꯂꯝꯗꯩꯅꯣꯅ ꯍꯥꯏ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯕꯨꯡ ꯀꯝꯄꯅꯤ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯕꯗꯨꯗꯒꯤꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯔꯣꯁꯅꯨꯅ ꯍꯪꯉꯤꯁꯦ ꯀꯔꯤ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯗꯥ ꯄ꯭ꯔꯕꯤꯜꯅ ꯍꯪꯕꯤꯔꯦ ꯑꯩ ꯀꯣꯂꯦꯖ ꯇꯧꯖꯗ꯭ꯔꯦ ꯄꯣꯊꯥꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯃꯔꯁꯇ 2013ꯒꯤ ꯕꯦꯁꯇ ꯇꯝꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯣꯂꯦꯖꯇꯣ ꯄꯣꯊꯥꯖꯈ꯭ꯔꯦ ꯊꯣꯏ ꯁꯔꯃ ꯍꯥꯏꯁꯤ ꯃꯁꯛ ꯇꯥꯛꯄꯤꯌꯣꯅ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯍꯥꯏ ꯊꯣꯏ ꯁꯔꯃ ꯍꯥꯏꯁꯦ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯑꯩꯒ ꯑꯩꯈꯣꯏ ꯃꯦꯁꯦꯟꯖꯔꯗ ꯇꯦꯛꯁ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯄꯤꯁꯪ ꯁ꯭ꯀꯨꯜ ꯑꯗꯥꯏꯗꯔꯅ ꯍꯪꯕꯤꯔꯛꯑꯦ ꯄꯤꯁꯪ ꯁ꯭ꯀꯨꯜꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯕꯖꯥꯔꯗꯒꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯎꯕꯅꯤ ꯊꯣꯡ ꯑꯆꯧꯕꯗꯨꯒꯤ ꯃꯃꯥꯡꯄꯥꯅ ꯆꯪꯁꯤꯜꯂꯒ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯦ ꯂꯩ ꯃꯤ 25K ꯂꯩꯕ ꯆꯦꯅꯦꯜ ꯑꯃꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯥꯕꯗ ꯑꯣꯡꯂꯤ ꯃꯤ 29 ꯈꯛꯇꯪ ꯍꯧꯖꯤꯛ ꯑꯦꯛꯇꯤꯞ ꯑꯣꯏꯔꯒ ꯚ꯭ꯌꯨꯁꯦ ꯂꯩ ꯗꯥ ꯕꯤꯀꯝꯁꯦ ꯗꯥ ꯄ꯭ꯔꯕꯤꯜ ꯋꯥꯔꯤ ꯇꯣꯏꯅ ꯇꯥꯖꯕ ꯑꯃꯅꯤ ꯑꯣ ꯕꯤꯀꯝꯁꯦ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯤ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯆꯥꯔꯝꯃꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯆꯪꯉꯛꯇꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨ ꯂꯤꯁꯁꯦ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯑꯒꯦ ꯃꯌꯥꯝꯁꯦ ꯂꯥꯏꯞꯁꯦ ꯀꯨꯏꯅ ꯌꯦꯡꯕꯁꯤꯗ ꯋꯥꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 65ꯇ ꯊꯣꯏꯕꯤ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 66ꯇ MD ꯑꯔꯋꯥꯁ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 67 ꯁꯨꯔꯖꯤꯠ ꯊꯥꯡꯖꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 68 ꯊꯣꯏꯕꯤ ꯋꯥꯡꯖꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 69 ꯆꯤꯔꯣꯝ ꯏꯕꯦꯆꯥ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯌꯥꯎꯗꯤ ꯌꯦꯡꯕꯤꯍꯧꯔꯣ ꯌꯥꯎꯗ ꯇꯥꯔꯗꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯣ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 70ꯗ ꯏꯅꯥꯎꯇꯣꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 71ꯗ ꯊꯧꯕ ꯏꯔꯨꯡꯕꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 72ꯗ ꯃꯅꯤ ꯃꯩꯇꯩ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 73ꯗ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥꯏꯈꯣꯝ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥꯏꯈꯣꯝ ꯁꯣꯝꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 73 ꯑꯣꯏꯔꯝꯃꯦ ꯅꯣꯠ ꯇꯧꯁꯟꯕꯤꯔꯣ ꯊꯣꯏ ꯁꯔꯃ ꯑꯣ ꯗꯥ ꯄ꯭ꯔꯕꯤꯜ ꯑꯩ ꯈꯪꯗꯕꯩꯅꯦ ꯉꯁꯤꯗꯩ ꯈꯪꯖꯟꯕꯤꯔꯣ ꯊꯣꯏ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 74ꯗ ꯅꯤꯡꯊꯧꯖꯝ ꯀꯦꯃꯤꯇꯥ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 75ꯗ ꯂꯣꯀꯦꯜ ꯅꯤꯡꯊꯧꯖꯝ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯤꯁ ꯂꯥꯎꯊꯣꯛꯆꯔꯛꯄꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯍꯧꯗ ꯇꯥꯔꯒꯗꯤ ꯅꯧꯅ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯔꯥꯛ ꯃꯌꯥꯝꯁꯦ ꯀꯃꯦꯟꯁꯦ ꯑꯁꯤꯒꯤ ꯑꯣꯏꯁꯤꯗ ꯂꯤꯁ ꯈꯣꯡꯒꯠꯆꯩ ꯑꯗꯨꯒ ꯊꯝꯃꯦ ꯁꯤꯒꯤ ꯂꯤꯁꯁꯤꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯜꯂꯀꯥꯟꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 75 ꯌꯧꯈ꯭ꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 76ꯇ ꯁꯣꯕꯤꯇꯥ ꯍꯩꯁꯅꯥꯝ 77ꯗ BS ꯁꯤꯡ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯈꯤꯗ꯭ꯔꯦ ꯃꯥꯔꯁꯕꯣꯟ ꯑꯩꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤ ꯃꯌꯥꯝꯒꯤ ꯂꯤꯁꯁꯤꯁꯨ ꯂꯥꯎꯊꯣꯛꯄ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯔꯥꯛꯄ ꯀꯃꯦꯟꯁꯤꯒ ꯄꯨꯟꯅ ꯄꯥꯁꯟꯗꯅ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯣ ꯅꯧꯅ ꯑꯗꯨꯝ ꯑꯃꯨꯛꯀ ꯄꯥꯍꯧꯗ ꯇꯥꯔꯒꯗꯤ ꯅꯧꯅ ꯑꯃꯨꯛꯀ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯣꯝꯗꯁꯨ ꯌꯦꯡꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯄꯁꯨ ꯌꯦꯡꯕ ꯑꯗꯨ ꯑꯅꯤꯔꯛ ꯊꯣꯛꯄꯗꯨꯗ ꯎꯍꯧꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯎꯋꯤ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 78ꯇ ꯁꯅꯥꯊꯣꯏ ꯆꯅꯨ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 79ꯗ ꯁꯨꯅꯤꯇꯥ ꯋꯥꯏꯈꯣꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ
IT ꯗ ꯆꯟ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯩꯒꯤ ꯀꯃꯦꯟꯗꯤ ꯄꯥꯕꯤꯗꯦ ꯆꯤꯡꯈꯥꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯀꯃꯦꯟꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯕ ꯉꯝꯍꯧꯗꯕ ꯌꯥꯎꯋꯦ ꯀꯩꯅꯣꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯁ ꯑꯃꯁꯨ ꯀꯟꯅ ꯂꯥꯎꯊꯣꯛꯏꯕꯅꯤꯅ ꯂꯥꯛꯏꯕ ꯀꯃꯦꯟꯁꯦ ꯂꯣꯏ ꯌꯦꯡꯍꯧꯕ ꯉꯝꯍꯧꯗꯕ ꯌꯥꯎꯋꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯄꯥꯍꯧꯗ ꯇꯥꯔꯒꯗꯤ ꯅꯧꯅ ꯀꯃꯦꯟꯗꯣ ꯑꯃꯨꯛꯀ ꯄꯤꯁꯟꯕꯤꯔꯛꯑꯣ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯊꯕꯛꯁꯦ ꯑꯅꯤ ꯊꯣꯛꯅ ꯇꯧꯔꯦ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯇꯧꯔꯝꯕꯁꯨ ꯐꯗꯣ ꯑꯗꯨ ꯅꯠꯇꯕ ꯂꯤꯁ ꯂꯥꯎꯊꯣꯛꯄꯅꯤꯅ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯂꯤꯁꯁꯤꯁꯨ ꯌꯥꯝꯃꯦ ꯑꯗꯨꯅ ꯂꯥꯎꯊꯣꯛꯄꯁꯦ ꯂꯣꯏꯔꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯂꯦ ꯆꯥꯔꯕ ꯕ꯭ꯔꯗꯔ ꯕꯤ ꯑꯦꯝ ꯐꯤꯔꯣꯁ ꯑꯩ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯂꯤꯁ ꯀꯟꯅ ꯂꯥꯎꯊꯣꯛꯆꯔꯤ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯚꯣꯂꯨꯝꯁꯦ ꯍꯧꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯚꯣꯂꯨꯝꯁꯦ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯄꯥꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤ ꯑꯃꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯋꯥꯁꯦ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯊꯛꯇ꯭ꯔꯗꯤ ꯌꯥꯗꯦ ꯄꯞꯖꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯊꯛꯄꯅ ꯑꯃ ꯂꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯂꯣꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯃꯊꯪ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 81ꯗ ꯌꯥꯝ ꯇꯞꯄꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯎ ꯃꯥꯡꯂꯦꯝꯕꯤ ꯋꯥꯍꯦꯡꯕꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯊꯥꯡꯖꯜꯂꯒ ꯌꯦꯡꯖꯔꯕꯅꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯄꯤꯔꯛꯎꯔꯣꯅ ꯍꯥꯏ ꯌꯥꯅꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯇꯔꯥꯝꯅ ꯂꯧꯖꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯊꯥꯡꯖꯜꯂ ꯉꯥꯡꯖꯔꯒꯦ ꯊꯣꯏꯕ ꯃꯉꯥꯡ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯂꯤꯁ ꯂꯥꯎꯊꯣꯛꯆꯔꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 81ꯗ ꯍꯩꯀ꯭ꯔꯨꯖꯝ ꯁꯣꯕꯤꯇꯥ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 82ꯗ ꯁꯣꯏꯕꯝ ꯃꯩꯅꯣ 83ꯗ ꯎꯃꯔ ꯈꯥꯟ ꯑꯗꯨꯒ 84ꯗ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯥ 85ꯗ ꯀꯦꯖꯨ ꯆꯅꯨ ꯑꯣꯀ꯭ꯔꯝ ꯑꯅ ꯍꯥꯏ ꯑꯗꯨꯒ 86ꯗ ꯔꯣꯁꯟ ꯆꯅꯕꯝ 87ꯗ ꯔꯣꯁꯅꯤ ꯗꯦꯕꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 88ꯗ ꯆꯥꯟꯕꯤ ꯅꯤꯉꯣꯝꯕꯝ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯁꯦꯡꯅ ꯇꯥꯏ ꯍꯥꯏ ꯈꯔ ꯑꯃꯅ ꯇꯥꯗꯦ ꯍꯥꯏ ꯑꯗꯣ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯐꯣꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯤꯉꯥꯕꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯍꯣꯏ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯁꯤꯗ ꯂꯥꯎꯊꯣꯛꯄꯗ ꯌꯥꯎꯗꯕꯉꯩꯗꯣ ꯅꯧꯅ ꯀꯃꯦꯟ ꯋꯥꯔꯤꯁꯤꯡꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯎꯊꯣꯛꯄꯗ ꯑꯃꯨꯛ ꯌꯥꯎꯍꯟꯖꯔꯛꯀꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 86ꯗ ꯔꯣꯁꯟ ꯆꯅꯕꯝ 87ꯗ ꯔꯣꯁꯅꯤ ꯗꯦꯕꯤ ꯑꯗꯨꯒ 88ꯗ ꯆꯥꯟꯕꯤ ꯅꯤꯉꯣꯝꯕꯝ 89ꯗ SL ꯇ꯭ꯔꯣꯜꯁ ꯑꯅ ꯍꯥꯡꯉꯤ ꯃꯥꯏ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯂꯥꯛꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 90ꯗ ꯂꯤꯟꯊꯣꯏ ꯁꯥꯏꯔꯦꯝ ꯑꯗꯨꯒ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 91ꯗ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 92ꯗ ꯆꯤꯡꯈꯩ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 93ꯗ ꯃꯣꯅꯥ ꯈ꯭ꯋꯥꯏꯁ ꯑꯅ ꯊꯥꯕꯤꯔꯛꯑꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 94 ꯊꯣꯝꯕ ꯄꯨꯌꯥꯝ 95 ꯄꯨꯅꯤꯜ ꯉꯥꯉꯣꯝ 96 ꯅꯤꯡꯊꯧꯖꯝ ꯃꯟꯖꯨ ꯐꯅꯥꯝꯗꯤ ꯁꯥꯡꯕꯅꯤ ꯂꯤꯁꯁꯦ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯑꯩꯅ ꯂꯤꯁ ꯏꯈꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯏꯈꯠꯂꯒ ꯑꯗꯨꯝ ꯃꯊꯪ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯦ ꯇꯥꯟꯖꯥ ꯆꯥꯕꯗ ꯑꯩ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯉꯝꯃꯒꯗꯤ ꯂꯥꯎꯊꯣꯛꯀꯦꯅ ꯈꯟꯕꯅꯤ ꯂꯤꯁ ꯈꯣꯝꯀꯠꯇꯣꯏꯁꯦ 1 ꯃꯟꯅꯤ ꯈꯣꯝꯀꯠꯇꯣꯏꯁꯦ ꯑꯣꯛꯇꯣꯕꯔ ꯊꯥꯁꯦ ꯄꯨꯂꯞ ꯈꯣꯝꯀꯠꯀꯗꯕꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 97ꯗ ꯌꯥꯏꯁꯅꯥꯅ ꯍꯥꯏꯕꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 98 ꯕꯤꯃꯣꯇꯥ ꯌꯨꯝꯂꯦꯝꯕꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕर 99 ꯑꯐꯖꯜ ꯕꯦꯛ ꯑꯅ ꯍꯥꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 100 ꯉꯁꯥꯏ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯈꯤꯕ ꯃꯥꯔꯁ ꯕꯣꯟ ꯑꯅ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯈꯤꯕꯗꯣ ꯁꯣꯝꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 100 ꯑꯣꯏꯔꯝꯃꯦ ꯗꯥꯎ ꯌꯥꯝ ꯌꯥꯒꯗꯕ ꯃꯥꯜꯂꯤ ꯃꯥꯔꯁ ꯕ꯭ꯔꯣꯟ ꯅꯪꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 100ꯅꯤ ꯗꯌꯥꯅ ꯍꯩꯀ꯭ꯔꯨꯖꯝꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯂꯥꯏꯚꯁꯦ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯦ ꯂꯥꯎꯊꯣꯛꯆꯒꯕꯅꯤ ꯁꯟꯙ꯭ꯌꯥ ꯑꯍꯩꯕꯝ ꯕ꯭ꯔꯣ ꯄꯞꯖꯤ ꯁꯥꯟꯅꯕ꯭ꯔꯣ ꯑꯩ ꯑꯍꯥꯟꯕꯗ ꯃꯔꯛ ꯑꯃ ꯄꯞꯖꯤ ꯁꯥꯟꯅꯖꯔꯝꯃꯤ ꯑꯗꯣ ꯄꯞꯖꯤ ꯁꯥꯟꯅꯕꯁꯦ ꯀꯩꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯃꯤꯠ ꯁꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯁꯖꯦꯁꯟ ꯑꯃ ꯇꯧꯒꯦ ꯃꯤꯠ ꯂꯥꯏꯌꯦꯡꯕꯩ ꯀꯥꯔꯠ ꯄꯥꯏ ꯇꯥꯔꯗꯤ ꯄꯞꯖꯤꯗꯣ ꯁꯥꯟꯅꯕꯤꯔꯣ ꯐꯣꯟꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯃꯤꯠꯁꯨ ꯂꯥꯏꯌꯦꯡꯕꯩ ꯄꯩꯁꯥ ꯇꯤꯡꯕ ꯗꯕꯜ ꯃꯥꯡꯖꯕꯗꯒꯤ ꯑꯩ ꯄꯞꯖꯤꯗꯣ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯆꯈ꯭ꯔꯦ ꯍꯥꯞꯆꯗ꯭ꯔꯦ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 101 ꯕꯕꯤꯅꯥ ꯁꯦꯛ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 102 ꯂꯥꯏꯁ꯭ꯔꯝ ꯄꯤꯌꯥꯔꯥꯅꯤ ꯁꯦꯔꯤꯌꯦꯜ 103 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 104 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 105 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 106 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 107 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 108 ꯊꯣꯏꯕꯤ ꯄꯤ ꯑꯥꯏꯁ 109
ꯕꯦꯕꯤ ꯅꯤꯡꯉꯣꯝꯕꯝ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯔꯒ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯟꯅ ꯂꯥꯎꯕ ꯉꯝꯒꯗꯕ ꯉꯝꯅꯕ ꯗ ꯋꯥꯔꯤꯗꯨꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯈꯩꯗꯨꯔꯣ ꯃꯥꯡꯂꯦꯝꯕꯤ ꯋꯥꯍꯦꯡꯕꯝ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯉꯍꯥꯟ ꯂꯛꯀꯤ ꯗ꯭ꯔꯣ ꯂꯥꯎꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒꯤ ꯁꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁꯇꯣ ꯈꯣꯝꯀꯠꯄꯅꯤ ꯑꯗꯨꯒ ꯂꯤꯁ ꯈꯣꯝꯀꯠ ꯇꯥꯔꯁꯨ ꯀꯃꯦꯟꯗꯤ ꯄꯤꯔꯛꯑꯒ ꯋꯥꯔꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯩ ꯍꯥꯞꯆꯔꯣꯏꯅ ꯃꯃꯥꯡꯗ ꯑꯇꯩ ꯃꯤꯡ ꯈꯔ ꯂꯩꯔꯤ ꯁꯤꯗꯩꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯌꯥꯎꯏ ꯌꯥꯎꯗꯦ ꯌꯦꯡꯕꯤꯔꯣ ꯁꯦꯔꯤꯌꯜ ꯅꯝꯕꯔ 103 ꯌꯧꯈꯔꯦ ꯁꯦꯔꯤꯌꯜ ꯅꯝꯕꯔ 104 ꯂꯥꯏꯁꯝ ꯁꯅꯥꯃꯆꯥ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 105ꯇ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯁꯦꯔꯤꯌꯜ ꯅꯝꯕꯔ 106 ꯁꯥꯏꯔꯦꯝ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 107ꯗ ꯀ꯭ꯌꯥꯏꯁ ꯕꯣꯔꯤꯁ ꯁꯤꯡ ꯁꯦꯔꯤꯌꯜ ꯅꯝꯕꯔ 108ꯇ ꯊꯣꯏꯕꯤ ꯃꯌꯦꯡꯕꯝ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 109ꯗ ꯌꯨꯝꯅꯥꯝ ꯌꯥꯏꯐꯕꯤ ꯍꯥꯏꯔꯤꯕ ꯌꯨꯝꯅꯥꯝ ꯌꯥꯏꯐꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯐ꯭ꯔꯦꯟꯅꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯝꯕꯣꯏꯒꯤ ꯊꯃꯣꯏ ꯍꯥꯏꯅ ꯋꯥꯔꯤ ꯌꯥꯝ ꯍꯤꯠ ꯆꯠꯄ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯤ ꯔꯥꯏꯇꯔꯗꯨꯅꯤ ꯌꯥꯏꯐꯕꯤ ꯁꯤꯁꯦ ꯌꯨꯝꯅꯥꯝ ꯌꯥꯏꯐꯕꯤꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯣꯏꯒꯤ ꯊꯃꯣꯏ ꯏꯕ ꯔꯥꯏꯇꯔꯗꯨꯅꯤ ꯃꯊꯪꯗ ꯁꯦꯔꯤꯌꯜ ꯅꯝꯕꯔ 110 ꯁꯟꯙ꯭ꯌꯥ ꯋꯥꯏꯈꯣꯝ 110ꯁꯤꯗ ꯉꯥꯛꯇꯪ ꯂꯦꯞꯆꯒꯦ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯆꯠꯊꯖꯔꯛꯀꯦ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯁꯤ ꯈꯔ ꯋꯥꯏ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 25Kꯅꯤ 25K ꯂꯩꯕꯁꯤꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯗ ꯁꯔꯨꯛ ꯌꯥꯔꯤꯁꯤꯅ ꯁꯨꯞꯅꯒꯤ ꯃꯤ 30 ꯈꯛꯇꯪ 38 ꯁꯨꯔꯦ ꯁꯤ ꯀꯔꯤꯒꯤꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯆꯦꯅꯦꯜꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯁꯤꯜꯂꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯁꯦ ꯃꯤ 200 ꯁꯨꯅ ꯂꯥꯛꯇꯦ ꯑꯩ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯄꯨꯔꯛꯂꯦ ꯕ꯭ꯔꯣ ꯋꯥꯔꯨꯔꯅꯨ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯊꯦꯡꯛ ꯌꯨ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯄꯤꯔꯛꯑꯦ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝꯅ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯤꯁꯁꯦ ꯂꯥꯎꯊꯣꯛꯑꯕꯅꯤꯅ ꯋꯥꯔꯤ ꯑꯅꯧꯕꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕꯁꯤꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯍꯜꯂꯒꯦ ꯍꯣꯔꯦꯟ ꯁꯟꯗꯦꯒꯤ ꯏꯁꯄꯤꯁꯦꯜ ꯋꯥꯔꯤ ꯑꯃ ꯍꯥꯞꯄꯝꯕꯅꯤ ꯑꯗꯣ ꯆꯥꯟꯅꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯋꯥꯠꯂꯤ ꯏꯕꯥꯏ ꯕꯤꯀ꯭ꯔꯝ ꯊꯣꯏꯕꯤ ꯃꯉꯥ ꯆꯥꯟꯅꯗ꯭ꯔꯤ ꯇꯥꯛꯄꯗꯤ ꯑꯩꯅꯁꯨ ꯄꯤꯈ꯭ꯔꯤꯗꯨꯗꯤ ꯍꯣꯏ ꯊꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯆꯥꯔꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯏ ꯆꯥꯗꯣꯏ ꯇꯧꯔꯤꯌꯦ ꯆꯥꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯌꯥꯎꯕ ꯇꯥꯗꯣꯏꯅꯤ ꯅꯤꯡꯊꯧꯖꯝ ꯃꯧꯁꯨꯃꯤ ꯍꯣꯏ ꯇꯥꯕꯤꯌꯨ ꯑꯣꯅꯤꯇꯥ ꯆꯥꯔꯦ ꯗꯥ ꯑꯩ ꯆꯥꯖꯔꯒꯦ ꯑꯩꯗꯤ ꯆꯥꯛꯇꯤ ꯌꯥꯝ ꯂꯥꯝꯃꯕ ꯑꯗꯨꯗꯩꯗ ꯃꯌꯥꯝꯒꯤ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯌꯥꯝꯒꯤꯁꯤꯅ ꯍꯦꯟꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩ ꯄꯩꯁꯥ ꯏꯟꯀꯝ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯏꯟꯀꯝ ꯄꯩꯁꯥ ꯈꯤꯇꯪ ꯂꯥꯛꯄ ꯍꯧꯖꯔꯦ ꯂꯥꯛꯏꯕ ꯄꯩꯁꯥꯁꯦ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯂꯩꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯣꯔꯐꯥꯟ ꯍꯣꯝꯒ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯗ ꯗꯣꯅꯦꯠ ꯇꯧꯖꯒꯦꯅ ꯇꯧꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯝ ꯇꯧꯖꯕꯁꯦ ꯃꯣꯟꯁꯥꯡꯈꯩꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯩꯗ ꯄꯩꯁꯥ ꯗꯣꯅꯦꯠ ꯇꯧꯕ ꯆꯠꯆꯒꯦꯅ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯀꯥꯡꯕꯨ ꯈꯔꯒ ꯋꯥ ꯈꯟꯅꯖꯔꯝꯃꯦ ꯑꯗꯣ ꯀꯣꯔꯣꯅꯥ ꯀꯣꯚꯤꯠ-19 ꯂꯩꯕꯗꯒꯤ ꯃꯗꯨ ꯍꯧꯖꯤꯛꯐꯥꯎ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯇꯥꯒꯦ ꯈꯟꯕꯁꯤꯗꯤ ꯉꯁꯤꯗꯤ ꯇꯣꯛꯑꯦꯅꯦ ꯗꯥ ꯄ꯭ꯔꯕꯤꯜ ꯍꯥꯏ ꯑꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯗꯦ ꯑꯩ ꯏꯁꯥꯅ ꯊꯣꯛꯑ ꯉꯥꯡꯕꯁꯤ ꯑꯣꯏꯅ ꯇꯥꯕꯤꯔꯣ ꯆꯝꯐꯨꯠ ꯁꯤꯡꯖꯨ ꯉꯥ ꯑꯉꯧꯕꯒ ꯏꯔꯣꯟꯕꯁꯨ ꯌꯥꯎꯏ ꯕꯦꯕꯤ ꯅꯤꯉꯣꯝꯕꯝ ꯍꯧꯖꯤꯛꯐꯥꯎꯗ 25K ꯂꯩꯕ ꯆꯦꯅꯦꯜꯁꯦ ꯃꯤ 40 ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯦ ꯍꯥꯏꯔꯤꯕ ꯁꯔꯨꯛ ꯌꯥꯔꯛꯏꯕ ꯃꯤ 40ꯁꯦ ꯊꯦꯡꯛ ꯌꯨꯅ ꯊꯝꯖꯒꯦ ꯃꯤꯗꯤ 25Kꯁꯦ ꯌꯥꯝꯗ꯭ꯔꯒꯁꯨ ꯈꯤꯇꯪꯗꯤ ꯌꯥꯝꯃꯕꯅꯦ ꯑꯗꯣ ꯑꯇꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯣꯏ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯟꯁꯥꯡꯉꯩꯗ ꯂꯥꯛꯄꯗ ꯍꯥꯏꯔꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯥꯛꯄꯗꯣ ꯍꯣꯏ
ꯑꯩꯒꯤ WhatsApp number ꯋꯥꯔꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯕꯅꯤ ꯍꯥꯏꯗꯨꯗ ꯃꯌꯥꯝ ꯌꯥꯎꯕꯤ ꯑꯩꯅ ꯀꯣꯂꯦꯖ ꯑꯃꯗꯒꯤ ꯃꯣꯟꯁꯥꯡꯈꯩꯗ ꯂꯥꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝꯗ ꯁꯖꯦꯁꯟ ꯑꯃ ꯊꯝꯖꯒꯦ ꯀꯣꯂꯦꯖ ꯁꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯣ ꯄꯩꯁꯥꯗꯣ ꯏꯁꯥꯒꯤ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯗꯣꯅꯦꯠ ꯀꯔꯤ ꯏꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯒ ꯑꯗꯨꯒ ꯑꯩꯅ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯋꯥꯗꯦꯅ ꯂꯩꯖꯦ ꯃꯌꯥꯝꯁꯦ ꯑꯩ ꯃꯌꯥꯝꯗ ꯐꯥꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯇꯥꯕ ꯌꯦꯡꯕ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯁꯦ ꯁꯤꯗꯤ ꯌꯥꯝꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯟꯈꯩꯗꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯗꯦꯕ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯅꯤꯁꯦ ꯂꯥꯎꯊꯣꯛꯇꯕꯅꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯄꯤꯕ ꯇꯟꯕꯣꯏ ꯂꯥꯛꯄꯣꯏ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦ ꯂꯥꯛꯇꯦꯕ ꯑꯩꯅ ꯍꯟꯗꯛ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯅꯦꯅ ꯊꯛ ꯂꯥꯎꯊꯣꯛꯄꯗꯩꯗꯤ ꯍꯧꯖꯤꯛ ꯀꯃꯦꯟ ꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯀꯃꯦꯟ ꯍꯦꯛꯇ ꯑꯇꯨꯝꯕ ꯆꯥꯕ ꯀꯃꯦꯟꯅ ꯋꯥꯏ ꯆꯥꯏꯔꯦ ꯁꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯑꯁꯣꯏ ꯁꯣꯏꯗꯗꯨ ꯀꯃꯦꯟꯗꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯅ ꯊꯝꯖꯒꯦ ꯔꯟꯖꯤꯇꯥ ꯁꯤꯡꯍ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯑꯩ ꯆꯍꯤ 26 ꯁꯨꯖꯔꯦ ꯄ꯭ꯔꯦꯝ ꯀꯥꯟꯇ ꯅꯥꯎꯔꯦꯝ ꯕ꯭ꯔꯣ ꯁꯥꯎꯟ ꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯥꯎꯟꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯥꯞꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯨ ꯕꯤꯖꯤꯌꯥ ꯑꯊꯣꯛꯄꯝ ꯐꯖꯅ ꯇꯥꯖꯩ ꯋꯥꯔꯤ ꯂꯦꯞꯇꯅ ꯆꯥꯡ ꯅꯥꯏꯅ ꯊꯥꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯑꯗꯣꯝ ꯃꯥꯏ ꯄꯥꯛꯄ ꯆꯠꯈꯤꯕꯗꯣ ꯑꯗꯣꯝꯕꯨ ꯃꯥꯏ ꯄꯥꯛꯄ ꯆꯠꯄ ꯇꯥꯏꯕꯪ ꯃꯄꯨ ꯕꯤꯖꯤꯌꯥ ꯑꯊꯣꯛꯄꯝ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯈꯛꯅꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯏꯆꯥ ꯄꯤꯒꯥꯎ ꯁꯥꯡꯅ ꯌꯥꯖꯔꯤ ꯑꯩꯁꯨ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯎꯖꯒꯦ ꯕ꯭ꯔꯣꯒꯤ ꯅꯝꯕꯔ ꯄꯤꯕꯤꯔꯝ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯁꯨ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯒꯅꯤ ꯍꯧꯖꯤꯛ ꯅꯣꯠ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯍꯪꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯅꯝꯕꯔꯒ ꯇꯧꯔꯒ ꯌꯥꯝ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯁꯥꯕꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯎꯕꯤꯔꯝꯃꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯗꯕꯁꯤꯡ ꯑꯩ ꯖꯤꯑꯣ ꯅꯝꯕꯔ ꯑꯃ ꯌꯨꯁ ꯇꯧꯖꯕꯅꯤ ꯋꯥꯔꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯑꯒꯦ ꯊꯥꯗꯣꯏ ꯅꯥꯎꯔꯦꯝ ꯔꯥꯁꯤ ꯌꯥꯝ ꯂꯩꯀꯣ ꯁꯥꯔꯁꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯇꯥꯁꯤꯡ ꯍꯣꯏ ꯂꯛꯀꯤ ꯗ꯭ꯔꯣ ꯌꯥꯎꯗ꯭ꯔꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯣ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯁꯣꯏ ꯁꯣꯏꯗꯗꯣ ꯈꯪꯖꯗꯣꯏꯅꯦ ꯑꯩꯒꯤ ꯅꯝꯕꯔ ꯍꯧꯖꯤꯛ ꯍꯪꯕꯤꯈꯤꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯅꯝꯕꯔꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯗꯤ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦ 700-53266-95 ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯃꯤ 40 ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯁꯔꯨꯛ ꯌꯥꯝꯕꯗꯒꯤ ꯃꯤ 28 ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯋꯥꯔꯧꯔꯝꯃꯅꯤ ꯂꯤꯁꯇ ꯃꯤꯡ ꯂꯥꯎꯊꯣꯛꯇꯕ ꯈꯔ ꯌꯥꯎꯔꯤ ꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯉꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯥꯏ ꯆꯟ ꯅꯣꯡꯃꯥꯏꯊꯦꯝ ꯉꯁꯤ ꯄꯤꯕ ꯀꯃꯦꯟ ꯂꯤꯁꯇ ꯍꯥꯞꯄꯣꯏꯗꯣ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯄꯨꯂꯞ ꯄꯤꯔꯛꯄꯉꯩꯗꯣ ꯍꯥꯞꯆꯗꯣꯏꯅꯤ ꯋꯥꯔꯤꯗ ꯄꯤꯕꯤꯔꯣ ꯂꯥꯏꯚ ꯊꯥꯕꯗ ꯀꯩꯗ ꯄꯤꯔꯛꯄꯁꯨ ꯅꯠꯇꯕ ꯋꯥꯔꯤꯗ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯣ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤ ꯄꯔꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯣ ꯑꯗꯨꯗ ꯍꯥꯞꯆꯒꯗꯕꯅꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯌꯥꯎꯅꯕ ꯗꯦꯕꯤꯜ ꯖꯦꯅꯤꯡꯒꯦꯝ ꯇꯥꯕ꯭ꯔꯣꯅ ꯍꯪꯉꯦ ꯃꯊꯪꯗ ꯄ꯭ꯔꯕꯤꯟꯁꯦ ꯁ꯭ꯀꯨꯜ ꯆꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯤꯔꯃꯂꯥ ꯆꯅꯨ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯑꯣꯖꯥꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯂꯩꯖꯕꯅꯦ ꯑꯗꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯁ꯭ꯀꯨꯜꯁꯦ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ ꯀꯣꯚꯤꯠ ꯂꯩꯕꯗꯒꯤ ꯑꯗꯨꯅ ꯑꯗꯨ ꯊꯥꯗꯒꯤ ꯇꯣꯂꯣꯞꯁꯨ ꯐꯪꯗ꯭ꯔꯦ
ꯑꯗ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯁꯥꯇ꯭ꯔꯉꯩꯒꯤ ꯏꯟꯇꯔꯦꯛ ꯇꯧꯕꯁꯨ ꯐꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯕ ꯑꯝꯇ ꯂꯩ ꯋꯥꯔꯤꯗꯤ ꯇꯥꯕ ꯂꯦꯞꯆꯗꯦ ꯀꯃꯦꯟ ꯄꯤꯈꯤꯗꯕ ꯌꯥꯎꯔꯁꯨ ꯁꯖꯤꯗ ꯁꯥꯅꯤ ꯀꯃꯦꯟ ꯌꯥꯔꯒꯗꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣꯅ ꯊꯝꯖꯒꯦ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯣꯏꯅ ꯇꯧꯋꯤ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯕ꯭ꯔꯣ ꯑꯩ ꯀꯃꯦꯟ ꯄꯥꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯖꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪꯗ ꯀꯩ ꯂꯛꯀꯤ ꯗ꯭ꯔꯣꯅꯣ ꯗꯦꯕꯤꯜ ꯒꯦꯃꯤꯡ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯃꯃꯥꯡꯗ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯇꯧꯈ꯭ರೆ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤꯅ ꯁꯦꯀꯦꯟ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯝꯁꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯑꯩ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯃꯊꯪ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯤꯒꯦ ꯃꯦꯝ ꯑꯩ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯑꯃꯔꯖꯤꯠ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯈꯣꯏꯗꯤ ꯇꯣꯂꯣꯞ ꯐꯪꯉꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯁꯨ ꯔꯟꯖꯤꯇꯥ ꯁꯤꯡꯍꯥ ꯍꯣꯏ ꯑꯗꯨꯅ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁ꯭ꯀꯨꯜ ꯑꯣꯏꯔꯝ ꯇꯥꯔꯦ ꯗꯦꯕꯤꯜ ꯒꯦꯃꯤꯡ ꯀꯩ ꯄꯣꯠꯅꯣꯅ ꯍꯪꯕꯤꯔꯛꯏ ꯑꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯄ꯭ꯔꯥꯏꯖꯁꯦ ꯂꯥꯎꯊꯣꯛꯆꯈꯤꯔꯣꯏ ꯍꯥꯏꯔꯤꯕ ꯁꯣꯝꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯐꯥꯎꯒꯤ ꯂꯣꯏꯕꯗ ꯌꯥꯎꯔꯛꯄ ꯃꯌꯥꯝꯒꯤ ꯂꯤꯁꯇꯣ ꯈꯣꯝꯀꯠꯂꯒ ꯅꯕꯦꯝꯕꯔꯒꯤ ꯐꯥꯔꯁ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯋꯤꯛꯇ ꯇꯧꯒꯗꯕꯅꯤ ꯔꯣꯁ ꯆꯅꯨ ꯑꯩꯗꯤ 2019ꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯕꯅꯤ ꯃꯨꯝꯕꯥꯏꯗ ꯊꯕꯛ ꯂꯩꯔꯦꯅ ꯁꯥꯔꯚꯤꯁ ꯇꯧꯋꯤ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯕ ꯐꯪꯗꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯌꯥꯎꯅꯤꯡꯕꯒꯤ ꯅꯠꯇꯦ ꯈꯨꯗꯥꯞ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯥꯅꯤ ꯍꯣꯏ ꯂꯛꯀꯤ ꯍꯣꯏ ꯑꯆꯤꯟꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯣꯌꯦꯜ ꯄꯥꯁꯇ꯭ꯔꯣꯅ ꯍꯥꯏꯔꯦ ꯅꯠꯇꯦ ꯗꯦꯕꯤꯜꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯅꯦꯅ ꯇꯧꯔꯤꯁꯤꯗꯤ ꯆꯦꯅꯦꯜꯁꯦ ꯒꯦꯃꯤꯡ ꯆꯦꯅꯦꯜ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯊꯝꯕ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯔꯣꯌꯦꯜ ꯄꯥꯁꯁꯤꯗꯤ ꯄꯞꯖꯤꯒꯤꯅꯤ ꯁꯤꯗꯤ ꯄꯞꯖꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯖꯗꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯕ ꯉꯥꯛꯇꯪ ꯂꯦꯞꯆꯒꯦ ꯑꯗꯨꯒ ꯂꯤꯁꯁꯦ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯍꯣꯔꯦꯟ ꯂꯤꯁꯁꯦ ꯇꯥꯍꯧꯗ꯭ꯔꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 100 ꯀꯌꯥ ꯌꯧꯈ꯭ꯔꯦ 100 ꯊꯣꯏꯕꯤ ꯃꯌꯦꯡꯕꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯩꯅꯣꯗꯒꯤ ꯂꯥꯎꯖꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 110ꯗꯒꯤ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯈꯣꯝ 111 ꯗꯥꯏꯃꯟ 112 ꯑꯦ ꯀꯦ ꯎꯂꯦꯟ 113 ꯔꯣꯕꯦꯟꯗ꯭ꯔꯣ ꯁꯔꯥꯡꯊꯦꯝ 114 ꯑꯦꯁ ꯑꯥꯏꯁ ꯊꯣꯏ ꯁꯔꯃ ꯑꯩ ꯀꯅꯥꯅꯣꯅ ꯌꯥꯝ ꯀꯟꯅ ꯍꯪꯕꯤꯕꯗꯣ 114 ꯑꯣꯏꯔꯝꯃꯦ ꯅꯪꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ 114 ꯑꯦꯁ ꯑꯥꯏꯁ ꯊꯣꯏ ꯁꯔꯃ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯪꯕꯗꯣ ꯈꯪꯉꯦ ꯑꯦꯁ ꯑꯥꯏꯁ ꯊꯣꯏ ꯁꯔꯃ ꯃꯊꯪꯗ 115 ꯒꯤꯇꯥ ꯂꯩꯄꯥꯛꯄꯝ 116 ꯁꯟꯙ꯭ꯌꯥ ꯑꯍꯩꯕꯝ 117 ꯑꯕꯦ ꯀꯨꯃꯨꯛꯆꯝ 118 ꯏꯆꯜ ꯂꯣꯡꯖꯝ 119 ꯁꯅꯥꯇꯣꯝꯕꯤ ꯁꯥꯏꯈꯣꯝ ꯑꯗꯨꯒ 120 ꯔꯟꯖꯤꯇꯥ ꯁꯤꯡꯍꯥ ꯍꯧꯖꯤꯛꯇ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕ ꯔꯟꯖꯤꯇꯥ ꯅꯪꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 120 121 ꯕꯥꯅꯨ ꯑꯍꯩꯕꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 122 ꯂꯩꯁꯦꯝꯕ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 123 ꯑꯃꯔ ꯏꯁꯇꯣꯔꯤ ꯀꯂꯦꯛꯁꯟ ꯃꯅꯤꯄꯨꯔ ꯁꯨꯃꯥꯏꯅ ꯂꯩ ꯃꯊꯪꯗ 124 ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯍꯀꯤꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 125 ꯑꯉꯧꯕ ꯀꯨꯟꯗꯣ ꯃꯥꯏ ꯃꯃꯤꯡ ꯌꯥꯝ ꯐꯖꯩꯌꯦ ꯋꯥꯔꯤ ꯇꯥꯏꯇꯜꯒ ꯊꯣꯜꯂꯗꯤ ꯍꯤꯠ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯑꯉꯧꯕ ꯀꯨꯟꯗꯣ 125 ꯑꯉꯧꯕ ꯀꯨꯟꯗꯣ 126 ꯒꯣꯟꯁꯟ ꯑꯣꯏꯅꯥꯝ ꯑꯗꯨꯒ 126 ꯒꯣꯟꯁꯟ ꯑꯣꯏꯅꯥꯝ ꯃꯊꯪꯗ 127 ꯐꯨꯔꯥꯏ ꯂꯥꯛꯄꯝ ꯒꯨꯜꯁꯟ 128 ꯔꯣꯃꯤ ꯉꯧꯕꯤ ꯁꯤꯁꯦ ꯀꯃꯦꯟ ꯌꯥꯝ ꯇꯣꯏꯅ ꯄꯤꯕꯤꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 129 ꯒꯥꯟꯙꯤ ꯑꯂꯥꯡꯕꯝ 130 ꯂꯥꯡꯉꯝꯕ ꯀꯥꯡꯍꯨꯅ ꯀꯥꯡꯍꯨ ꯍꯥꯏꯗꯣꯏ ꯑꯣꯏ ꯃꯥꯜꯂꯦ ꯀꯥꯡꯍꯨꯅ ꯄꯥꯔꯦ ꯑꯩꯅ 131 ꯑꯦ ꯕꯤꯃꯣꯜ ꯆꯟꯗ꯭ꯔ ꯁꯤꯡ ꯃꯊꯪꯗ 132 ꯀꯦꯅꯦꯗꯤ
Anaubam 133 Sarungbam Victoria 134 Robindro Thangzam 135 Jin Kamai Sana Hanbigi Kamenda Kaigi Draw no Sibu or Aigi Drawze High Channel Jina Sahi Parakpagi anniversary when the Bangtopa Anishuba Droni Sida participate of winner Bugidamata channel subscribe to Biro Duga Wari Tagal Ituda comment ama pibiro do ikadi som du participate to yaw yagani mathangda 136 Kuman Entertainment Sanahai Kuman Entertainment matha 137 Boinau Sharma magi ja anira hanbani Boinau Sharma na mathangda 138 138 ta Thangjam Abesna 139 Santos Khwairakpam 140 Anjali Thiam aduga aigi yaukredo serial number kayano Sandhya haibu serial number je ai kona yenga check tawga hajarage hojipu LAOTHOKPA han loisanjagi ke 139 Santos Khwairakpam 140 Anjali Thiam 141 Mitesh Saugaijam 142 Laisham 09 na hangi mathangda 143 Aruna Thoksom 144 Nungsiba na hangi mai maming je Nungsiba na kaumale mathangda 145 Thoibisa Khunumayum Thoibisa Khunumayum hai ai asina ahanbani yumnak che ngasi ai kongkotda thengnajabani Khunumayum hai je nahangai tajate masi ge haibi ta warau piganu mathangda 146 Manipur PUBG Mobile koi PUBG sinaugi game ming channel ni Manipur PUBG Mobile ana lai mathangda 147 Thoksom Malengambi 148 Thoi Angom aduga 149 Linthoi Sanjen maije Sanjen Yum mani e Sanjen Mayum hai diras aduma khangdai Linthoi Sanjen Yum hai 140 Sophia Ningombam 151 Sanjoy Chakram 152 Chingkham Anand Kumar duga 153 Lai Mayum Sanatomba 154 Mala Khundrakpam 150 155 Kuman Them Medicine comment and Pibirakpa brother me 156 baby sida sanjaragani sound yadre na hai tar hai tar bi ma'am mani microphone ni laptop ko ni ado yoina sound thogaptre baby ni ngomba kari problem de ma'am tar ba yango 156 ki makha amata target mata hoi sound yadre mayam tabam te yungyo sound je yarbra
ꯑꯁ ꯌꯥꯔꯕ꯭ꯔꯥ ꯁꯥꯎꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯎꯟꯁꯦ ꯃꯌꯥꯝ ꯇꯥꯔꯕ ꯌꯦꯡꯉꯨ ꯇꯥꯔꯦ ꯑꯣ ꯌꯥꯔꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁ ꯍꯥꯏꯁꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯤꯁꯇ ꯁꯣꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯎꯊꯣꯛꯆꯕꯁꯤꯗ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯀꯩꯅꯣꯗ ꯇꯧꯕꯤ ꯀꯝꯃꯨꯅꯤꯇꯤꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩ ꯐꯣꯇꯣ ꯑꯣꯏꯅ ꯀꯥꯞꯄꯒ ꯑꯃꯨꯛ ꯊꯝꯃꯛꯈꯤꯅꯤ ꯑꯗꯨꯗꯩꯗ ꯏꯁꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯂꯤꯁꯇꯣ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯕꯤꯔꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯥꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯆꯪꯕꯗ ꯇꯥꯍꯧꯗꯕ ꯀꯩꯀꯩ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯑꯣꯏꯅ ꯑꯗꯨꯗꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯈꯤꯕ ꯂꯥꯏꯛ ꯇꯧꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄ꯭ꯔꯕꯤꯟ ꯊꯣꯉꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ